ꯊꯥ ꯑꯁꯤꯒꯤ 15ꯗ ꯒꯣꯗꯥꯕꯔꯤ ꯑꯣꯗꯤꯇꯣꯔꯤꯌꯝ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ 17 ꯕꯍꯨꯖꯅ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅꯦꯁꯅꯦल ꯀꯟꯐꯔꯦꯟꯁꯇ BSA ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯐꯟꯖꯣꯕꯝ ꯂꯅꯖꯤꯠ ꯁꯤꯡꯅ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯂꯤꯕ ꯀꯝꯃ꯭ꯌꯨꯅꯦꯜ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯄꯨꯈꯠꯇꯨꯅ ꯄꯥꯎꯗꯝꯈ꯭ꯔꯦ ꯄꯥꯡꯊꯣꯛꯈꯤꯕ ꯀꯟꯐꯔꯦꯟꯁ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ 18 ꯑꯃꯗꯤ ꯃꯄꯥꯟ ꯂꯩꯕꯥꯛ 9ꯒꯤ ꯗꯦꯂꯤꯒꯦꯠ 10,000 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ ꯂꯅꯖꯤꯠꯅ ꯍꯥꯏꯈꯤꯕꯗ ꯃꯥꯂꯦꯝꯗ ꯚꯥꯔꯠꯄꯨ ꯃꯁꯛ ꯇꯥꯛꯂꯤꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯝꯃ꯭ꯌꯨꯅꯦꯜ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯊꯥ 13 ꯍꯦꯜꯂꯛꯂꯕ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯋꯥꯔꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯎꯕꯤꯗꯕꯒꯨꯝ ꯂꯩꯔꯤꯕꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯊꯥ ꯑꯁꯤꯒꯤ 15ꯗ ꯒꯣꯗꯥꯕꯔꯤ ꯑꯣꯗꯤꯇꯣꯔꯤꯌꯝ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ 17 ꯕꯍꯨꯖꯅ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅꯦꯁꯅꯦल कन्फरेंसता BSA मणिपुर स्टेट प्रेसिडेंट डॉक्टर फंजोबम लनजित सिंहना हौकिबा चहिगी मे 3दगी थोरक्लिबा कम्युनल कन्फ्लिक्ट असिगी मतांगदा वाफम कया पुखतुना पाउदमख्रे पांगथोकिबा कॉन्फ्रेंस अदुदा इंडियागी स्टेट 18 अमदी मपान लेबाक 9गी डेलीगेट 10,000 रोमना सरुक याखि हारि लनजितना हाइकिबदा मालेमदा भारतपु मसक ताक्लिबा मणिपुरदा थोक्लिबा कम्युनल कन्फ्लिक्ट असि था 13 हेलक्लबा फावबदा स्टेट अमदी सेंट्रल गवर्नमेंट वारसिन पुरक्पा ngамdana ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯎꯕꯤꯗꯕꯒꯨꯝ ꯂꯩꯔꯤꯕꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ